Miyoi Kudimak Yumdagi Mapal Tokna Jingai Matamasida, Mipum Kudimak, COVID-19 gi test of Toknamagi, Taurangama, Langagasida, Paikat Aningi Haina, Nambole Sig MLA and Loket Nangasi, Pangtokiba, Paugi Mifamama the Fundo Cray. Miyam the Yumdagi Tokpa Yajingai Mafam from the Laiba, PHSC, PHC, Asha Walker Sing Su Laibanina, Mipum Kudimak, COVID-19 gi test of Tokuna, Jake Toknamagi Taurangama Paikat Labadi, Yam Nafaba Kongtangamo Ogani Haiki. COVID-19 lockdown ga mari leinana PMGKAY amadi OMSS ki makhada Kumbi Assembly Constituency Polling Station 35 ki imung lising tarahumdoi gi chahi taruk suraba miyoi khudingda KG manga lemna pigadaba cheng ACSC gi MLA S Bira Singna Wangu Terakhong Makha Community Hall da ngasi yenba hudukre. Prime Minister Garib Kalyan Yojana PMGKY gi makhada yumthong khudingi mikokta lemna piba cheng kakching AC gi oina ngasidagi miyamda yenthokpa hokre. Ngasi ahanba cheng yenthokpa numita ACSC gi manung channa leiba sora gi mafumsingda ACSC gi MLA Y Surchandra Masama khakthengna yauduna miyamda cheng yenthokpa hokhi. Singzamai Assembly Constituency ge Ward number 17 ge booth number 13 by 16, 13 by 18 Singzamai Community Hall da local club singi kuthangda mi amamam ge cheng kg manga yenthokre. Hiramasida Manipur Legislative Assembly ge Speaker Yumnam Khemchana hand sanitizer masks na chingba singsu yenthokhe. Chahi khudingi leptana pangthoktuna lakpa April kulhumdoi khongjom degi thoram kumsi chahi gidi COVID-19 amaram oiduna function oina pangthokpagi mahutta maming tagi oina laikatuna pangthokadaure numira sina lakpaga mari lenna Thobal Forest Division asinduna DFO Debalala Frakpam na luchingduna staff singa loina na memorial complex asiga koibe singna si sengdokre lamtu sengdokpa du da ACF Thobal Banai Chong Singsan amade atei Forest Department gi staff singsu sarukya ke. COVID-19 pandemic manungda frontline da leiduna miyam bongak senbada achauba thogdang lawriba Manipur Police personnel singda Kaisam Sisters ki maikadege ayuki chara amagi mateng tawkre. Imphal gi akoiba mafam singda duty tawduna leirba security personnel singda ngasi yenthokliba se miyoi bagi minung sigi yenglaga miyoi ba khunai gi mateng oinaba haiduna pangthokpani haina Kaisam ilana phungdorkre.